DM University ge Houjik Oiriba Wathok asi athubada loisinduna Maheiroi kayagi Punsi kannaba laingakna hotnabiyo tungi yumbi oigadawriba Maheiroi singbu ningthina mahai masing tamhallaba matamda lamdam asigi afaba tungi yumbi oiba ngamgadawribani haina ke higher secondary school gi secretary P Sharachandran Fongdokrai Infolis ke sangakfam dalaiba ke school da pangthokhiba paugi mifam amada Sarachandran education na malemasi afaba lambida puraknaba khwaidagi faba khulai amane chahi ama helaba irang asina awaba piringai chairakasida DM University gi Houjik Oiriba Wathok asina maram oiraga status gi tungi yumbi oigadawriba Maheiroi cha kaya amagi Punsi Tamba ngamdana leire University asigi regular Vice Chancellor, Register, Controller of Examination, award pa teaching amadi non-teaching staff haptana leire. University asigi Houjik Oiriba fibam masi ubada DM College ta tamlakpa Maheiroi ama oina yamna nungaitaba fawi haike. North State singi manungda khwaidagi faba college ama oiramba DM College yauna GP College amadi LMS Law College ki Maheiroi cha kayagi career manglakpagi fibam da leire haiba wafam Sarachandrana thamladuna July 13 dagi Hauduna pangthokadawriba State Assembly mifam manungda khanabiduna University asi kannaba hotnabiyo University asi kannaba hotnabada Governor, Chief Minister amadi concerned minister na akanba midyang changbiyo haina takshilakle Amaromda State asigi miyamna khamthengna wanariba chairakasida mahishang singda sankhai thumkhai gi thabak ama chathabagi thawong ama lakliba sishu khanthabiraga khara komthokpiyo haina ke school gi secretary asina pauzelakle DM University gi isa singsina wariba makogi career sholaiba parkha matam sana pangthokpa ngamdriba amadi parkha haidokpa ngamdriba BC watpagi register watpagi tongan ba watpagi isa singsina sarai henme khongjang changli se handaki laiba assembly session asida matik jana khanabiduna asigumba khudong thiraba kaya sidagi kanbinaba achoba wakhalon puthok haninge aikogi ramda Manipur maisha abani maisha pa haibse education khaktana kangadabani haibse prithibi gi akhang ai kaya ana puthoknaraba wakhalon suggestion methodology ni Manipur da lairiba hauji education system se Manipur sarkar na yamne hena kupna miyang sanction biduna Manipur se tungi yumbirol kaya shambiraga nongmadi Manipur shanti laiba oiraksanu